Surrender Singna anti-social Oiba crime Touraklabadi Khudingmaki Mangjaba Oigani Tourakloi HAININGAISU LEITA HAINA All MANIPUR Individual Surrender Welfare Association LEINGAKI MAFAMDA CHEKSIN WAROL THAMKHRE ngasi Major Kulda leba Manipur Press Club ta pangthokpa paugi mifam amada Association asigi wangangloi MD Abdul Latif na hai underground singbu hanagum hanjilaklo homecoming tobiraklo haiduna tatana laurabasu sangzaraklaba surrender tawraba singda pigani haina wasakhiba phangphom thokpa mata pidre hauzik sathariba assembly session asida pukhatuna khana bineba taksilakli kayarak hanna lengakta dabi tanduna press ta kayarak iki hundoktuna haijakre adubu wafam amata phongdoraktri surrender ni haiduna leiruraga aikhoigi chakthung pibiu haiduna TV pauche da thokpada aidana tana imung manung fawba chenthare adubu hingdabadi yadabana surrender singda pigani haina thajaba pikiba sing adudi fanganbiu mahakna makha taraduna hai Hill Amadi Valley Surrender Association haiduna apunba onya leirambani adubu chingi surrender sing kari khudung jaba phangki badagi no khangde makhata na saruk yarakta badagi All Manipur Individual Surrender Welfare Association haina ming on thokle amadi thaupuba singsu nauna khalle ke ibo chobana president MD Razauddin Khan vice president MD Abdul Latif na general secretary onya khalle haina phongdokhi press conference na simba tongan ba education na simba akoi makhal kaya ama tawre tawgiba makdu response amata pangit honorable siang ngena bagi akoi KP adusu response pangit kasi nga surrender to basambiro homecoming ceremony to basambiro nakoi gidaba afaba kudung sa persoi da piga ni haidana ngasi minister honorable minister na Laubiri, adubo, sangja, kana leira ba ikoi da upam thokpa ikoi da pigani habi ki besing madudi nasiba wa makumpana angbangam dana leiri ma hai si khandra banina koi na natawai da ba crime oi ba anti-social oi ba thaba kaya torak koi hangai su leke kari ubat torak lagadi samase da ten namang ba hen